Luxembourg hairiba country asina ihan hana malemgi public transport system asibu free ohenba country oikre aduga hairiba asi country asina tan atopa mafam amatada hairiba asi hauji fawgi oina leitri. Amazing Facts in Manipuri series ki anova video amada amuk hana taramna okcheri ngasisu amuk puduna lakcheri angakpa amasung nungairaba facts kaya ama mayam adudi matamakan dabida video si hausilasi ahanbada aikoina ngasi sizinariba toothbrush asi ihan hana 1498 ta invent tauki aduga ihan hana invent taukiba brush adugi sakta maduni adomadongi mitmangda ubiriba asi mathang asina aikoina sci-fi amasung fictional movie singda uriba alien singbu fight taunabagi damakta leiriba specialized oiraba army sing madugumna NASA dasu atopa planet singdagi alien singna attack tawrokpa natragana makogi activities adu yengsinnabagi damakta job position ama lay masigi official title asina planetary protection officer aduga makoisi annually oina $187,000 income oina piri mathangda United Nations na cannabis asi most dangerous drug list tagi lauthokre Bashenji hairiba huigi furup asi amata ngairaba khongba ngamdaba huigi jatni masida aikoina khongba hairiba asi normal dog singi barking sound adu madubune aikoina consider tawriba asi mathang asina turtles amasung masigumlaba laibakta makoigumna chatpa jiba sing asi makoina chathok chasin tawba amasung makoina chatkadoriba maikei adu lepnabagi damakta art ki magnetic field asi makoina sizinai next lairiba mamal sing asigi manungda aikogi growth process akolakpuki process asi khwaidagi yangba asi blue whale ni aduduga hairiba process asi khwaidagi tappana aikoi mioiba asini aikogi sport ki oina khwaidagi chawba malemgi oibe event ni hainariba Olympic asida Russia na 1908 ki Olympic asida aranba calendar ama sizinabana maram oiduna numit taragani thoini thengna yorakhi aikogi malemgi oina ihan hanba independent floating nation ama lakriba chahi 2022 asida Pacific Ocean da launch tawgadori mathangda aikogi planet asida fangba khwaidagi tangba substance asi antimatter asini aduga mahaki price asina 62.5 trillion US dollar per gram ni aroiba cd aikogi dead people's finger haina khangnaba chengum makal asi punam yeng tabinasi